Hello guys, Hunzik Sigi video sida Hunzik geopolitical development si Iran, Israel, USA ahum sigi war sigi masigi matangani na inazagadori si aduga 15 points ceasefire proposal si United States na Iran da tawrakpani aduga Iran na strong rejection tawrakpado adugi matangeba ngasi sigi video sida masata na khangmina doisi maruaina Iran na reject tawrakpado aduni khangdoisi 15 points ceasefire proposal do di aina nainaraga video ama thagat khrabani Hunzik tension si United States ke Iran ga aduki matik dangerous oiba phase ama yaukhre military confrontation aduga strategic oiba makhoi gi maru oiba jaga sing the threat laire aduga economic warfare sina Middle East high region si adi saning ta handre instability oireba masigi tense atmosphere si amna dangerous oiba phase da United States na Donald Trump na magi diplomacy gi process ama 15 point plan si puthura aga hostility si loishanna bani haina puthura ieb masigi matang si phajana naina se America gi proposal si masi lan si lefan bakhakta nate masina Iran gi lairiba magi capacity mayam si masi pura hana lairame du de structure ama taugi haibagi wakhalona ma selieba Iran na US ki 15 point ceasefire plan da kari response no pirisi kari pokhum no pirisi haibadu khangminase United States na masigi 15 point gi se propose tawbani masi Iran da yaukhre Iran government asu masigi sapsaba pokhum pirakre masi Pakistan gi through the Iran da yaubani Pakistan no hanji intermediary pau se animak yasenana ba marakta laiba country du oirini hanji se masigi plan sina maru aina focus tawrisi Iran gi nuclear program se uranium investment se sulepa nuclear program se ma pura loisan bai bani aduka ballistic missile development se ma pura hold tawgada lekada aduga regional arm group ta support tawbasi Iran gi se masi su lekada Strait of Hormuz se global gi lalolitik tawnaba gi tamaka hallaga hangdokada bani aduga in return the USA na makoida haidi sanction relief amasung economic incentive pi bi yaye ahan badadi masigi Donald Trump gi peace proposal se 15 points se peace purakna naba road map amma male adubu masi asing bagi oina balance oiba peace proposal amaraba Iran sina proposal se ama pura reject awre masi unfair oi aduga one sided oi masi chumde side ama khakini USA gi apamba khaktani Israel gi apamba khaktani masida demand tawrisi maruaina Israel hairiba laibak gi apamba ni sini aduga mahutta Iran na magi oiba on ki demand ama thammeba kari kari thammi kai kai yawi yangsi war sida thuiba kharas tawkhibe Iran gi loina paisa nungsa si makhoine piba reparation high natraga compensation se kanada ki USA dagi Israel re yaudi marwaina USA na peace proposal thamlak panina aduga US military base se Gulf ki leiriba region sida loina lathokadaba aduga sanction se ma pura fully lathokadaba kitang relief tawba matam khara gi pibadu nate aduga regional amasung strategic right se masi masak khangadaba aziki Middle East sida Iran gi right se aduga Iran na masibu clear oina makhoide khangale US na makoi gi term se makoi gi apama mong de dictate to base me yaroi hebse aduga any ceasefire se oidori se karam kan dano hek Iran gi condition amasung timeline se yaba khakte da oini haibo fam ne bala is overall situation se kaina kan da tension se yam na wangi ebon peace haibase pressure natraga impose toba condition da base tawraga lakpa ngamdeba masi luthani yengbada peace natraga power play raba masi sakti gi play ra santi assembly purak ningli braba masi gi situation sin yamna maru oiba wahang ama la eba masi USA na santi si offer tawribra natraga Iran gi sakti si bu magi apamba mawongda reshape tawgena khalibra yamna luthani yengba perspective amma gi angle degi US ki proposal se haidi masina focus tawrisi Iran gi capability si capacity pumbasi masi yamna heavily limit tawsan baneba masi thingjallaga thamge hebaneba aduga Iran gi response na focus tawrisina magi sovereignty ningtamba magi dignity izzat aduga magi compensation war sida adi maram leitana USA gi Israel gana landai aduna landaba sida tingriba paisa loina pathoga compensation oina pigadamni haiba masi gi sina yamna classic oiba geopolitics ta deadlock ama thokhalleba USA ga Iran ga gi marakta marwoina side amana security gi guarantee demand tawi aduga side amana magi ningtamba amasung justice neba demand tawris side ama security guarantee si USA gi dinatego karigi Israel gi oidoini masi aduga amana Iran gi ni freedom amasung justice ayirsi
ꯄ꯭ꯔꯤꯊꯤꯕꯤꯗ ꯀꯔꯤ ꯀꯔꯤ ꯏꯝꯄꯦꯛ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯃꯌꯦꯡꯁꯤ ꯃꯁꯤꯒꯤ ꯀꯟꯐ꯭ꯂꯤꯛꯁꯤ ꯂꯩꯕꯥꯛ ꯑꯅꯤ ꯈꯛꯇ ꯑꯍꯨꯝ ꯈꯛꯇꯗ ꯏꯝꯄꯦꯛ ꯑꯣꯏꯕ ꯅꯠꯇꯦ ꯃꯁꯤꯒꯤ ꯏꯝꯄꯦꯛꯁꯤꯅ ꯃꯤꯗꯜ ꯏꯁ ꯄꯨꯝꯕ ꯑꯗꯨꯒ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯗ ꯃꯁꯤꯒꯤ ꯋꯥꯔꯁꯤꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯂꯣꯏꯅ ꯊꯣꯛꯍꯜꯂꯦꯕ ꯁ꯭ꯇꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖꯁꯤꯗ ꯑꯦꯅꯤ ꯑꯊꯤꯡꯕ ꯄꯤꯕꯁꯤ ꯃꯁꯤꯅ ꯒ꯭ꯂꯣꯕꯦꯜꯒꯤ ꯑꯣꯏꯜꯒꯤ ꯄ꯭ꯔꯥꯏꯁꯦꯁ ꯒ꯭ꯌꯥꯁꯀꯤ ꯄ꯭ꯔꯥꯏꯁ ꯂꯣꯏꯅ ꯑꯋꯥꯡꯕ ꯑꯅꯦꯝꯕꯁꯤ ꯊꯣꯛꯍꯜꯂꯦꯕ ꯃꯁꯤꯅ ꯃꯤꯗꯜ ꯏꯁ ꯄꯨꯝꯕꯗ ꯃꯥꯒꯤ ꯃꯤꯗꯜ ꯏꯁꯇꯤ ꯄꯨꯔꯥ ꯋꯥꯔꯁꯤꯗ ꯑꯦꯕꯖꯣꯔꯕ ꯇꯧꯁꯟꯈ꯭ꯔꯕꯅꯤ ꯑꯦꯅꯤ ꯏꯁꯨ ꯑꯃꯗ ꯑꯦꯅꯤ ꯔꯤꯚꯦꯟꯁ ꯑꯃꯗ ꯏꯔꯥꯟꯅ ꯃꯤꯗꯜ ꯏꯁ ꯄꯨꯝꯕꯗꯅꯤ ꯃꯤꯁꯥꯏꯜ ꯗ꯭ꯔꯣꯟ ꯀꯥꯞꯁꯜꯂꯤꯁꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯏꯟꯚꯣꯜꯞꯃꯦꯟꯁꯤꯁꯨ ꯋꯥꯟ ꯋꯦ ꯑꯣꯔ ꯑꯅꯥꯗꯔ ꯑꯗꯨꯝ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯂꯥꯏꯟꯁ ꯑꯃꯁꯨꯡ ꯄꯋꯥꯔꯒꯤ ꯗꯥꯏꯅꯥꯃꯤꯛꯁꯤ ꯕ꯭ꯂꯣꯛ ꯁꯦꯝꯅꯕ ꯃꯁꯤꯗꯁꯨ ꯁꯥꯐꯨ ꯏꯝꯄꯦꯛ ꯌꯥꯝꯅ ꯄꯤꯔꯤꯕ ꯋꯥꯔꯅꯦꯕ ꯍꯟꯗꯛꯀꯤ ꯋꯥꯔꯁꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯈꯨꯗꯤꯡꯃꯛꯁꯤꯅ ꯃꯁꯤ ꯌꯥꯝꯅ ꯀ꯭ꯂꯣꯁꯂꯤ ꯌꯦꯡꯂꯤꯕꯅꯦꯕ ꯋꯥꯔꯁꯤꯗ ꯀꯔꯤ ꯑꯍꯣꯡꯕ ꯂꯥꯛꯂꯒꯦ ꯀꯔꯝꯕ ꯀꯟꯇ꯭ꯔꯤꯅ ꯑꯦꯗꯚꯥꯟꯇꯦꯖ ꯂꯩꯔꯤꯒꯦ ꯍꯥꯏꯕꯁꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯋꯥꯔꯁꯤꯒꯤ ꯂꯥꯛꯏꯕ ꯔꯤꯖꯜꯁꯤ ꯃꯁꯤꯅ ꯋꯥꯔꯜꯒꯤ ꯑꯣꯏꯕ ꯗꯤꯄ꯭ꯂꯣꯃꯦꯁꯤꯁꯤ ꯂꯩꯕꯥꯛ ꯑꯃꯒ ꯂꯩꯅꯕ ꯃꯔꯤ ꯂꯩꯕꯥꯛ ꯑꯃꯅ ꯑꯃꯗ ꯇꯧꯕ ꯄꯣꯂꯤꯁꯤꯁꯤꯡ ꯏꯀꯣꯅꯣꯃꯤꯛ ꯍꯥꯏꯗꯤ ꯇꯧꯔꯤꯕ ꯕꯤꯖꯤꯅꯦꯁ ꯇ꯭ꯔꯦꯗꯁꯤꯡꯁꯦ ꯑꯍꯣꯡꯕ ꯂꯥꯛꯀꯗꯣꯏꯅꯦꯕ ꯃꯁꯤꯒꯤ ꯋꯥꯔꯁꯤꯗꯒꯤ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯑꯩꯒꯤ ꯃꯤꯠꯌꯦꯡꯗ ꯑꯗꯣ ꯑꯩꯒꯤ ꯀ꯭ꯔꯤꯇꯤꯀꯦꯜ ꯑꯣꯏꯕ ꯄꯔꯁꯄꯦꯛꯇꯤꯞ ꯑꯃ ꯀꯟꯀ꯭ꯂꯨꯖꯟꯁꯤꯗ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯗꯤ ꯃꯁꯤ ꯁꯤꯁꯐꯥꯌꯔ ꯅꯦꯒꯣꯁꯤꯌꯦꯁꯟ ꯑꯃ ꯅꯠꯇꯦ ꯃꯁꯤ ꯁꯛꯇꯤ ꯀꯟꯇ꯭ꯔꯣꯜ ꯑꯃꯁꯨꯡ ꯂꯦꯖꯤꯇꯤꯃꯦꯁꯤ ꯃꯥꯒꯤ ꯃꯗꯨꯒꯤ ꯁ꯭ꯇ꯭ꯔꯒꯜ ꯑꯃꯅꯦꯕ ꯃꯁꯤꯒꯤꯁꯦ ꯁꯤꯁꯐꯥꯌꯔ ꯅꯦꯒꯣꯁꯤꯌꯦꯁꯟꯗ ꯑꯗꯨꯒꯤ ꯃꯑꯣꯡꯗ ꯎꯕ ꯉꯝꯗ꯭ꯔꯦꯕ ꯑꯩꯅ ꯑꯗꯨꯒ ꯑꯩꯒꯤ ꯋꯥꯈꯜꯗꯒꯤꯗꯤ ꯌꯨ ꯑꯦꯁꯀꯤ ꯄ꯭ꯔꯣꯄꯣꯖꯦꯜꯁꯦ ꯕꯦꯂꯦꯟꯁ ꯑꯣꯏꯕ ꯑꯃ ꯃ꯭ꯌꯨꯆꯨꯋꯦꯜ ꯑꯣꯏꯅ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯌꯥꯅꯒꯗꯕ ꯃꯑꯣꯡꯗꯨ ꯋꯥꯠꯂꯤ ꯑꯗꯨꯒ ꯏꯔꯥꯟꯅ ꯗꯤꯃꯥꯟ ꯇꯧꯔꯤꯁꯤ ꯃꯁꯤ ꯔꯦꯁꯤꯁꯇꯦꯟꯁꯀꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯔꯤꯐ꯭ꯂꯦꯛ ꯇꯧꯋꯦꯕ ꯃꯉꯣꯟꯗ ꯍꯥꯏꯗꯤ ꯌꯥꯅꯤꯡꯗꯦ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯑꯃ ꯑꯊꯤꯡꯕ ꯄꯤꯕ ꯑꯃ ꯍꯥꯏꯗꯤ ꯑꯦꯛꯁꯇꯔꯅꯦꯜ ꯗꯣꯃꯤꯅꯦꯟꯁꯤ ꯃꯄꯥꯟ ꯂꯝꯗꯒꯤ ꯂꯥꯛꯑꯒ ꯂꯩꯕꯥꯛ ꯑꯇꯣꯞꯄꯅ ꯏꯔꯥꯟꯒꯤ ꯃꯊꯛꯇ ꯃꯤꯗꯜ ꯏꯁꯁꯤꯗ ꯍꯥꯏꯗꯤ ꯃꯈꯣꯏꯅ ꯃꯀꯣꯛ ꯊꯣꯡꯉꯒ ꯑꯣꯔꯗꯔ ꯇꯧꯔꯒ ꯂꯩꯕꯗꯨ ꯂꯩꯕ ꯉꯝꯃꯣꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃ ꯌꯥꯎꯔꯤꯑꯕ ꯑꯗꯨꯒ ꯇ꯭ꯔꯨ ꯄꯤꯁꯁꯦ ꯑꯁꯦꯡꯕ ꯁꯥꯟꯇꯤꯁꯤꯗꯤ ꯑꯣꯏꯊꯣꯛꯀꯗꯣꯏꯁꯤ ꯀꯔꯝꯕ ꯃꯇꯝꯗꯅꯣ ꯅꯦꯒꯣꯁꯤꯌꯦꯠ ꯇꯧꯔꯀꯥꯟꯗ ꯂꯩꯕꯥꯛ ꯑꯃꯒ ꯃꯥꯟꯅꯅ ꯍꯥꯏꯗꯤ ꯏꯀ꯭ꯋꯦꯜ ꯄꯥꯔꯠꯅꯔ ꯑꯣꯏꯅ ꯍꯥꯏꯗꯤ ꯅꯦꯒꯣꯁꯤꯌꯦꯠ ꯇꯧꯕ ꯃꯇꯝꯗ ꯑꯅꯤꯁꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯑꯣꯏꯊꯣꯛꯀꯅꯦꯕ ꯇ꯭ꯔꯨ ꯄꯤꯁꯁꯤꯗꯤ ꯑꯃꯒ ꯏꯖꯠ ꯇꯧꯅꯗ꯭ꯔꯕ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯌꯥꯎꯗ꯭ꯔꯕꯗꯤ ꯁꯤꯒꯨꯝꯕ ꯄ꯭ꯔꯣꯄꯣꯖꯦꯜꯁꯤ ꯃꯁꯤꯒꯤꯁꯤ ꯀꯔꯤ ꯇꯧꯔꯦ ꯄ꯭ꯔꯦꯁꯔ ꯑꯃ ꯄꯤꯕꯒꯤ ꯃꯑꯣꯡ ꯑꯃ ꯂꯥꯛꯑꯦꯕ ꯑꯗꯨꯅ ꯔꯤꯛꯁꯁꯨ ꯂꯩꯌꯦꯕ ꯄꯤꯁ ꯑꯣꯏꯅꯅꯕ ꯂꯝꯕꯦꯟ ꯑꯃ ꯁꯦꯝꯕꯒꯤ ꯃꯍꯨꯠꯇ ꯃꯁꯤꯅ ꯋꯥꯔꯁꯤ ꯍꯦꯟꯅ ꯆꯥꯎꯊꯣꯛꯍꯟꯕꯒꯤ ꯋꯥꯔꯗꯨ ꯍꯦꯟꯅ ꯗꯦꯟꯖꯔ ꯑꯣꯏꯍꯟꯕꯒꯤ ꯍꯦꯟꯅ ꯂꯨꯁꯟꯍꯟꯈꯤꯕ ꯍꯥꯏꯗꯤ ꯄꯤꯁ ꯄꯨꯔꯛꯄ ꯉꯝꯗꯕ ꯋꯥꯔ ꯑꯣꯏꯔꯛꯈꯤꯕꯁꯨ ꯌꯥꯏꯑꯕ ꯑꯩꯒꯤ ꯑꯣꯏꯕ ꯑꯔꯣꯏꯕ ꯋꯥꯈꯜꯂꯣꯟꯁꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯄꯤꯁ ꯍꯥꯏꯕꯁꯤ ꯍꯦꯛꯇ ꯁꯨꯃꯥꯏꯅ ꯇꯧꯒꯗꯕꯅꯤ ꯅꯪ ꯁꯨꯃꯥꯏꯅ ꯏꯟꯒꯗꯕꯅꯤ ꯑꯩꯅ ꯍꯥꯏꯁꯤ ꯏꯟꯒꯗꯕꯅꯤ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯑꯩꯅ ꯇꯧꯔꯣꯏ ꯍꯥꯏꯔꯀꯥꯟꯗ ꯏꯝꯄꯣꯁ ꯇꯧꯔꯒ ꯂꯥꯛꯄ ꯅꯠꯇꯦꯕ ꯃꯁꯤ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯃꯥꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯐꯣꯡꯗꯣꯛꯅꯔꯒ ꯕꯦꯂꯦꯟꯁ ꯑꯣꯏꯕ ꯑꯦꯄ꯭ꯔꯣꯆ ꯑꯃꯗꯅꯦꯕ ꯄꯤꯁ ꯄꯨꯔꯛꯀꯗꯕꯁꯤ ꯑꯗꯣ ꯁꯥꯏꯠ ꯑꯅꯤꯃꯛꯅ ꯃꯥꯒꯤ ꯍꯣꯡꯗꯣꯛꯑꯣꯏ ꯃꯥꯅ ꯅꯤꯡꯉꯤꯗꯨꯗ ꯑꯗꯨꯝ ꯐꯤꯛꯁ ꯇꯧꯔꯒ ꯂꯩꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯄꯤꯁ ꯂꯥꯛꯄ ꯉꯝꯃꯣꯏꯑꯕ ꯃꯁꯤꯒꯤ ꯀꯟꯐ꯭ꯂꯤꯛꯁꯦ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯀꯨꯏꯅ ꯋꯥꯔꯤꯁꯦ ꯁꯥꯕ ꯃꯇꯝꯗ ꯂꯩꯈꯥꯏ ꯇꯥꯗꯕ ꯁꯣꯂꯨꯁꯟ ꯄꯨꯔꯛꯇꯕ ꯄꯤꯁ ꯑꯃ ꯍꯥꯏꯗꯤ ꯋꯥꯔ ꯑꯃ ꯑꯣꯏꯔꯛꯈꯤꯕ ꯌꯥꯏꯑꯕ ꯄꯤꯁꯇꯨ ꯂꯥꯛꯈꯤꯗꯕ ꯌꯥꯏꯑꯕ ꯑꯗꯨꯅ ꯄꯤꯁ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯑꯃꯁꯨꯡ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯗꯦꯗꯤꯀꯦꯁꯟ ꯑꯃꯁꯨꯡ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯆꯪꯉꯤ ꯑꯗꯨꯅ ꯑꯃꯦꯔꯤꯀꯥꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯑꯦꯄ꯭ꯔꯣꯆ ꯇꯧꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯈꯔ ꯌꯥꯎꯗ꯭ꯔꯒꯗꯤ ꯃꯗꯨ ꯄꯤꯁꯇꯨ ꯑꯁꯦꯡꯕꯒꯤ ꯑꯣꯏꯅ ꯄꯨꯔꯛꯄ ꯉꯝꯃꯣꯏ ꯋꯥꯔ ꯑꯗꯨꯝ ꯍꯦꯟꯖꯟꯅ ꯌꯥꯝꯅ ꯗꯦꯟꯖꯔꯁ ꯑꯣꯏꯕ ꯋꯥꯔ ꯑꯃ ꯑꯣꯏꯔꯛꯑꯒ ꯍꯥꯏꯗꯤ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕ ꯂꯩꯕꯥꯛ ꯑꯍꯨꯝꯁꯤꯅ ꯍꯦꯟꯅ ꯁꯣꯛꯇꯣꯏꯅꯤ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯗ ꯋꯥꯔꯁꯤꯒꯤ ꯏꯝꯄꯦꯛꯁꯦ ꯍꯦꯟꯒꯠꯂꯛꯄ ꯌꯥꯏ ꯍꯥꯏꯅꯤꯡꯉꯤ ꯑꯗꯨꯒ ꯀꯔꯤ ꯐ꯭ꯌꯨꯆꯔꯗ ꯂꯥꯛꯀꯦ ꯍꯥꯏꯕꯗꯣ ꯑꯞꯗꯦꯠ ꯇꯧꯃꯤꯟꯅꯁꯤ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯑꯣꯜ ꯑꯗꯨꯒ ꯏꯁꯥꯒꯤ ꯀꯃꯦꯟꯁꯦ ꯍꯥꯏꯗꯤ ꯌꯥꯅꯤꯡꯕ ꯌꯥꯅꯤꯡꯗꯕ ꯏꯁꯥꯒꯤ ꯑꯣꯄꯤꯅꯤꯌꯟꯗꯨ ꯌꯥꯝꯅ ꯐꯣꯡꯅ ꯅꯤꯡꯇꯝꯅ ꯏꯕꯤꯌꯨ ꯑꯇꯣꯞꯄ ꯋꯥꯍꯩ ꯕꯜꯒꯔ ꯑꯣꯏꯕ ꯐꯖꯗꯕ ꯋꯥꯍꯩ ꯑꯀꯥꯝꯕ ꯋꯥꯍꯩꯗꯤ ꯁꯤꯖꯤꯟꯅꯔꯣꯏꯁꯤ ꯊꯦꯡꯛ ꯌꯨ ꯑꯣꯜ ꯃꯥꯏ ꯗꯤꯌꯔ ꯚ꯭ꯌꯨꯋꯔꯁ